ngasi numida wairam phongkiba tongan tongan manipuri siphongsing amasung thokhiba thakdo wathok dagi maruibi I pausing miyamna thamjagi hanbada top dosara gram panchayat development committee gi miyoini haijabising sengdokre top dosara panchayat development committee gi miyoini haijaba members sing na soikre haina sengdokre hiramasi ga mari lendana is the sportive association thadorak pachol hai haukiba april 13 ki nuktil pungoni taba matamda ESA club ta top dusra gram panchayat development committee gi miyoising haijaba miyoising amadi laikai manga gi club haibidi SAC ESA OPA NMG amasum YDC yauna maira paibi ga puna mifam pangthoki mifam aduda haidiba development committee gi miyoising haijaba miyoising sina April 12 pausi amada thokiba press conference amada MLA Signarul Hasan bu top dusra gram panchayat ki miyamna boycott tawkiba maram sadi amadi thawong asi political gi khudong saba lawnaba khujin thawrang ni haikiba du committee asina handok sari amadi soikibani lanjari haine sengdoki top dusra panchayat development committee gi miyoini haijaba members singna khuyek pi duna sengdokiba borol du palibadi top dusra panchayat development committee na hokiba April 12 apunba club manga haibidi ESA SAC OPA NMC amadi YDC na lawkiba warep ki matung tarakpada committee asina political gi khudong saba lawbani haina media lana thamkiba asoiba dugidama miyamna sengdok seri loina club manga na koliba mafam singda development program khudimak committee asina support kani hairakli sengdorakhna singa dudi khetrikau kendra gi MLA PRO kaisa daren Roman Kumar A TS Binoka Y Hemanta L Bila Amadi TS Brojendroni Amaromdana Ipakna Sinduna free mega health camp pangtokri Save Indigenous Peoples haiba team the Indigenous Peoples Association kanglei pak ipakna sinduna free mega health camp amangasi awang sungmai gi konjenglei madalaiba CS Tula Singa High School pangtokri free health camp adu ayupung mapan degi horga nungthil pung mari phawbu sataki hilama siga mari lena ipaki president KS Somendro na thadurak pasiol manhai maike sungi anaba layengbi khudong saba phangdaba ahalaman asun ana singamadi relief camp da lairiba lanjenaraba singda ana lengi khudong saba panki Jenims Hospital gi medical superintendent professor case location thokpa order amagi matungina Dr Taruk health camp asida thabiraki Imphal West ki medical officer Dr L Zendu Kumar order thokpagi matungina Dr Taraga mathuyamadi staff tare thabiraktuna mapung phana pangtoki Senjam Sirang relief camp digi anabu kuntraga loinana sakmai amadi kangla tongbina singu mafam digi miyoi kya su ana lengi kudong saba phangki free mega health camp asida ENT eye ortho PMR medicines pediatric skin gaini na singwa lengki sakmai de leriba club loop amadi maira pai bisinasu asawu mating pangduna camp asi mai pangna pangtoki masigi damak mari lenaba punamak thagat paphungtui loinana pandam Insa amasum lomi loop CLK Kanglama KSA Kil Akom loop ki president amadi secretary na singma kyar mapungoina thaudang log duna pangthoki atopa pawm Ex-SSB Personal Welfare Association ki general budi mifam pangthokri Ex-SSB Personal Welfare Association Manipur ki kungatare suba annual general budi ki mifam Manipur Dramatic Union MUD the hold pangthoki bagaloina association asigi sahi ohungi nauna thaupugoda bisingsu khankhri ngasigi JBB phamatu tungan borep kya lauki bagaloina Ex-SSB gi personal singi imung manung singda pibiyaba financial assistant gi senpam puna lupa lising ni phupiram badu lupa lising ni fugo mangare hengat pa haina JB eduna ayaba pikhi Ex-SSB personal unidama khogi social war amadi sport activities ta kathok tuna lakhi badu bu tobimal khangbu utpoina certificate of appreciation pi duna pung thokat po utkhi Ex-SSB personal welfare association manipur gi sahi ohungi nauna phampu godaba sing khanki bagalona Ex-SSD gi deputy commandant K Sujukumar na president amadi Ex-SSB gi assistant command M Ranjit na general secretary oki Ari anau sinaba adu hanagi association sigi president haistomina nauna thaupugodaba singda association sibu hena mai pakpa madi mapung phabi association mu eraknaba hotna biu hain apple toki loinana laikidraba association sigi sai Ex-SSB singbu ikai khumna botki amaramdana
ꯁꯤꯒꯤ ꯃꯦ ꯊꯥꯗꯒꯤ ꯍꯧꯗꯨꯅ SSC recruitment examsing ꯑꯙꯥꯔꯗ ꯕꯦꯁ ꯇꯧꯔꯒ ꯕꯥꯏꯑꯣꯃꯦꯇ꯭ꯔꯤꯛ ꯁꯤꯖꯤꯟꯅꯕ ꯍꯧꯔꯒꯅꯤ ꯁꯤꯒꯤ ꯃꯦ ꯊꯥꯗꯒꯤ ꯍꯧꯒꯗꯧꯔꯤꯕ ꯁ꯭ꯇꯥꯐ ꯁꯦꯂꯦꯛꯁꯟ ꯀꯃꯤꯁꯟ SSC recruitment examination ꯑꯁꯤꯗ ꯑꯙꯥꯔꯗ ꯕꯦꯁ ꯇꯧꯗꯨꯅ ꯕꯥꯏꯑꯣꯃꯦꯇ꯭ꯔꯤꯛ ꯁꯤꯖꯤꯟꯅꯕ ꯍꯧꯔꯒꯅꯤ ꯍꯥꯏꯅ ꯀꯃꯤꯁꯟ ꯑꯁꯤꯒꯤ ꯑꯣꯐꯤꯁꯤꯌꯦꯜꯅ ꯉꯁꯤ ꯂꯥꯎꯊꯣꯛꯈ꯭ꯔꯦ ꯉꯁꯤ ꯊꯣꯛꯈꯤꯕ ꯑꯣꯐꯤꯁꯤꯌꯦꯜ ꯅꯣꯇꯤꯐꯤꯀꯦꯁꯟ ꯑꯗꯨꯗ ꯑꯙꯥꯔꯗ ꯕꯦꯁ ꯇꯧꯔꯒ ꯕꯥꯏꯑꯣꯃꯦꯇ꯭ꯔꯤꯛ ꯁꯤꯖꯤꯟꯅꯕꯒꯤ ꯈꯣꯡꯊꯥꯡ ꯑꯁꯤ ꯊꯥꯗꯒꯗꯧꯔꯤ ꯑꯃꯁꯨꯡ ꯀꯦꯟꯗꯤꯗꯦꯠꯁꯤꯡꯕꯨ ꯅꯤꯡꯊꯤꯅ ꯚꯦꯔꯤꯐꯤꯀꯦꯁꯟ ꯇꯧꯗꯨꯅ ꯑꯦꯛꯖꯥꯝ ꯑꯁꯤꯗ ꯀꯥꯡꯂꯣꯟ ꯂꯥꯟꯅ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯊꯥꯕ ꯊꯤꯡꯅꯕꯒꯤ ꯄꯥꯟꯗꯝꯗ ꯈꯣꯡꯊꯥꯡ ꯑꯁꯤ ꯂꯧꯈꯠꯂꯛꯄꯅꯤ SSC ꯍꯥꯏꯕꯁꯤ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯚꯔꯟꯃꯦꯟꯠꯀꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯅ ꯔꯤꯀ꯭ꯔꯨꯠꯃꯦꯟꯠ ꯇꯧꯕ ꯕꯣꯗꯤ ꯑꯃꯅꯤ ꯕꯣꯗꯤ ꯑꯁꯤꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯃꯁꯨꯡ ꯗꯤꯄꯥꯔꯠꯃꯦꯟꯠꯁꯤꯡꯒꯤ ꯅꯟ ꯒꯦꯖꯦꯇꯦꯗ ꯑꯣꯐꯤꯁꯔꯁꯤꯡ ꯁꯦꯂꯦꯛꯁꯟ ꯇꯧꯒꯗꯧꯔꯤꯕꯅꯤ ꯅꯧꯅ ꯊꯣꯛꯈꯤꯕ ꯄꯕ꯭ꯂꯤꯛ ꯅꯣꯇꯤꯁ ꯑꯗꯨꯗ ꯀꯦꯟꯗꯤꯗꯦꯠꯁꯤꯡꯅ ꯃꯈꯣꯏꯒꯤ ꯑꯥꯙꯥꯔ ꯁꯤꯖꯤꯟꯅꯗꯨꯅ ꯃꯈꯣꯏꯅ ꯄꯥꯝꯂꯤꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯁ꯭ꯇꯦꯖ 3 ꯊꯣꯛꯅ ꯈꯟꯕ ꯌꯥꯒꯅꯤ ꯑꯃꯗꯤ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯇꯧꯕ ꯃꯇꯝꯗ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯐꯣꯔꯝ ꯑꯃꯗꯤ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯁꯦꯟꯇꯔꯁꯤꯡ ꯈꯟꯕꯗ ꯑꯣꯟꯂꯥꯏꯟꯗ ꯇꯧꯕꯁꯨ ꯌꯥꯍꯜꯂꯒꯅꯤ ꯍꯥꯏꯔꯤ ꯀꯃꯤꯁꯟ ꯑꯁꯤꯅ ꯅꯧꯅ ꯑꯥꯙꯥꯔꯗ ꯕꯦꯁ ꯇꯧꯔꯒ ꯕꯥꯏꯑꯣꯃꯦꯇ꯭ꯔꯤꯛ ꯁꯤꯖꯤꯟꯅꯒꯗꯧꯔꯤꯕ ꯃꯦ ꯊꯥꯗ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯑꯦꯛꯖꯥꯝ ꯑꯁꯤꯗꯒꯤ ꯍꯧꯒꯅꯤ ꯈꯣꯡꯊꯥꯡ ꯑꯁꯤ ꯀꯦꯟꯗꯤꯗꯦꯠꯁꯤꯡꯅ ꯑꯦꯛꯖꯥꯝ ꯑꯁꯤ ꯊꯥꯅꯕꯒꯤꯗꯃꯛ ꯇꯧꯒꯗꯧꯔꯤꯕ ꯄ꯭ꯔꯣꯁꯤꯖꯔꯁꯤꯡ ꯑꯗꯨ ꯂꯥꯏꯍꯟꯕꯅꯤ ꯍꯥꯏꯔꯤ ꯑꯃꯔꯣꯝꯗ 12-digit Aadhaar Identification Number asi Unique Identification Authority of India UIDAI na individualsinggi biometric amasung demographic data sing kupna lauraba matung issue tawgani masina examination asida motsinduna thaba amadi exam lana thaba sing thingba ngamlagani hari atoba pawamana uitharakliba mitei hawdokpa lamjel sanaroi singna kanglagi nungsup thangba gate gi Bisnupur Bazar phawba lamsang khongsa sakri lamdam sid hawkibi English singani ga kunga humdogi me ahumdigi hawduna thoklibi irang sida India lingana ngasi phawba laksindana ningaidana leithokpigi ulliba thawong asi sailaksida Manipuri sing maru oine mitei singna leithokpigi mami tarakliba sibu miyamda khangananabigi wakhalonda khumalampakta athlete ahumna uitharakliba mitei hawdokpa lamjel haina mingthonba lamsang khongsat amangasi ayuk Kangla Western Gate gi hawduna Bisnupur Bazar phawba sakri Sanaroi ahum amadi makoibu sienaba mioi taraga nithuga puna chakkiba khongsat aduga mari lenana saruk yakiba sanaroi haisnam risa na phungdorakpada koki narco terrorist na landarakpadagi thokliba lana sida mara laijadraba misam kiya ama thawaina ponta pikre adubu lebukthibadi ngasi phawba lamdam asida thajilakliba masing yamlaba Central Security Force asina koki narco terrorist singbu laksinduna thokliba lana si loishinba ngamdri amadi apaspa thamjilabasu irang asu loishinba letri thokliba irang asina maram oiduna aikoigi maru oiba laifamsing thangjing kabruna singba mafamsingda satuna ining tamna laigi thoram pangthokpa ngamdana leri thokliba lan asina maram oiduna mayu maikai thadoktuna lanjenaduna relief camp singna sangjafam lauduna leiriba miyoising athuba matamda mari lenabasingna mayumda hanjinaba sinbiyu Manipurgi Kachin Kuya sinma thuna leiriba miyam puna Manipur kanana bohonaba mathau tari apunbagi saktam utuna amadi Manipur bihiram khudimakta amat oina kananabagi thaurang adu lauminabagi wakhalonda ngasigi lamsang khongsit asi chatpani haina su makna phongdokhi makha chatharak poina topa marui pa pawhrana Aronba lambi oiriba kangpokpidagi chu champu taba paring Khutlai matik sana paiba Kuki Militant singna semjimkhri North Eastern thangboda lebi state khare nominini humnigi mamangli akanba nongsu khraba matung region asigi singi lambi sing landslide na maram oiduna Phongna khidri madugi manungsana Kuki singi Aronba lambi oiriba kangpokpidagi chu champu taba ya lambi paringda Khutlai matik sana paiba Kuki Militant singna ngak senduna lambi semjinbagi thabak sathakri pawgi source man makhatana hairibadi ngasi lambi semjin ki bas kangpokpi district ki laimakong police station ki manungsana leiba laimakong digi Kangsup takiba yaba Aronba lambi asida broken sisinaduna lambida hana phumlamba apikpa pipe phutokpana singba stakhi lambi paring asida nongkana takibadagi matam khar champuramasum kangpokpi phaunadana lairambadu ngasi nahonana amuhana phaunankre lambi sembagi thaba asi Khutlai matik sana paiba Kuki Militant singna kanangak senduna thabak singadu pakhatkibani thajaba yaba pawgi source ki matungina lambi semjinba Khutlai matik sana paiba Kuki Militant singadu KNF gi kedar oiramba hairi KNF gi kedar singaduna masada akiba mata yauduna lambi paring asida maning tamna lambi semba ayat apan kanamatana pikidi asigumba lambi sembagi thabak thoram singasi ngasida natana mamang thakta lambi paring asida kyarak hana sadakri haina makhatana phungtukli amaromdana Central Nigeria da nomadic cattle hadar singna yamdrabada miyo yankhai taruk numidang amaktar halamlei
नाइजेरियागी बेनु स्टेट नोमेडिक कैटल हादर मफम होंदुना सल्लोइब कांगबुगी नोंगई पाइब कांगबुसिंग नुमिदांग अमखक्तद यामद्रबद मियोई यांखैग तरुक हालम लाइना मफम अदुगी गवर्नर ऑफिस तगी फोंदोरखली मफम अदुरा मुस्लिम पेस्टोरलिस्ट सनमदी यावलोइब कांगबुना नमना लैदुना क्रिस्टियन फार्मर्सिंगी मरक्ता लम सिसनब मतांग साउन उखनाबिगी फिबम मतम सांगनदगी लागाबनी बेनु स्टेट की गवर्नर यासिंता अलियाना ममांग थोकिब मियोई तरागतरेट हाखिबगी थौदोदुदा उकुम अमसुम लोगो लोकल एरिया सिंग सतकिबा अटैक सिंग सिंगनबा मुस्लिम पेस्टोलॉजिस्ट सिंग ओइगिन हाइना ब्लेम तौखरबनी सल्लोइब कांगबुगी मसिंग याम मुस्लिम फुलानी इथनिक ग्रुप की मियोई ngaktni दुगा लौबसिंग अदुना क्रिस्टियनी हारी अमरमदना आसियाना थमकिबा 6 फेयर की ओपन थुगाइदुना म्यांमार जुंतान अटैक सतरखरि थाईलैंड की कोनों बैंकॉक स्कूल निमित्ता मलेशिया की प्राइम मिनिस्टर अनवर इब्राहिमना म्यांमार की जुंतालुसिंग मिन आउ हलाइंगदा मफम अदुदा अर्थक्वेक की मतुंग 6 फेयर लैनना वफम फोंदोकिबा दुबु थावो थुगाइदुना म्यांमार रिजन सतकिबा एयर स्ट्राइक मिसम क्याखरि एशियन की चेयरमैन की थौदांग लौरिबा अनवर इब्राहिमना बैंकॉक सतकिबा मिफमदा जुंता की लुसिंग 6 फेयर बु इकाई खुमनबा हाइखि अदुबु इराय नुमिते जुंता की फाइटर जेना मांडले रीजन की थाबाइकिन टाउनशिप पाउंड सहुम लुम्बा बोम अमा थादुना एटेक सथबदा यामदरबदा मियोई तरागोम लोइसिकिबनि अदुगा अतोपा मियोई हुममन आसु अपनखि वाफम असि पिन उ लिन डिस्ट्रिक्ट की पीपल्स डिफेंस फोर्स की मकेदी की थमलखिबनि हाइरिब नुमिदुगी नुंगथिलदा एयर स्ट्राइक अमना ये वाट खुंगंग बॉम थादरकपदा इलेक्ट्रिसिटी की पोल कयामा अकाय तोइनहनखि लोइनना थांगजुनुमि की मखा ताब एटेकता मिसम तरागोमदोइ सिखिबनि हाइरि तेंतंगना तोपा पावम थौबाल डिस्ट्रिक्ट की अरोंगथोंग मखोंगदा लमगी वहौदा मियाम हौरक्तुना थुगाइबदा इरांग थोखरे हाइरि तेंतंगना सुमना म्यामना थमजरंगे मपुंग पापा पाव म्याम पुन्ना ngaminasi duga हौजकुइनदि म्याम पाव सुमतांग सलुसिनजरगे मखा ताबा नौबा अपडेट म्याम ngaminasi